आकाशवाणी इम्फाल नोलिनी देवी न पाउ पजरी अहानबदा मरुइबा पाउ ngasi malemgi radio numit asina lakpada pradhan mantri Narendra Modi yauna tongan pa luchingba kayana nungaiba phungdorakli Tripura Bidhan Sabha Mikhalgi Board Khombagi matam numit ini khaktanga silakpaga loinana Board Khombagi thabak khamthengna kalle Pradhan Mantri Narendra Modi na ngasi Bengaluru da 13 suba Aero India so haudoklagani amachung Rashtrapati Draupadi Murmu na ngasi Lucknow amachung Varanasi da tongan pa thawram kayada charuk yakani ngasi asi malemgi radio numitni miyamda I pauning thina phanghanba amachung puning wakal nungai hanaba thoram kaya sandokliba radio ki maru oibadu miyamda ningthina khanghanabagi pandamda palan thoram asi pangthokpani radio haibasi malemgi kachin koya thungna tahanba yabana masibu yamna maru oiba amani haina lawba yai numit asina lakpada pradhan mantri Narendra Modi yauna tongan ba luchingba kayana nungaiba phungdorakli Twitter da thagatpa warul amada Sri Modi na numit asina lakpada radio tariba miyam amasung broadcasting ki lamda thabak tawriba mipum khudimakta yaipa paujel pidi Sri Modi na hai radio na ano ba thawram kaya sandoktuna miyoiba ki haisingba kaya uthokli miyoibada lawsing gyan piba thawram kaya makhatana sandoknaba Sri Modi na haidi Pradhan Mantri na radio numit kamari leinaba wafam kaya mahaki marputara ni panchuba man ki baat thawram da yaunaba miyamna MyGov namo app da thabiraknaba chu appeal tawri man ki baat ki mathangi episode tha asigi kuntarukta sandokani Malim ki radio numit na lakpada Prasar Bharati ki CEO Gaurav Dwivedi na hai sahi kaya chupna radio na miyam ki punchida maru oiba thawdang lawtuna lakli Honglakliba matamgi matung ina anauba technology kaya ga loinana leibak asigi kachin koya thungna radio ki thawramsing miyamda yahunna bahunnagadabani mahangna hai It is indeed a privilege and a pleasure to greet radio listeners across the country, rather in this age of convergence across the globe. Many of you must be aware that radio as a mass medium has been playing a significant role in shaping people's lives the world over for almost a century now. The theme of World Radio Day this year is Radio and Peace, a subject so intrinsic to the basic mandate of the public broadcasters of the world. Let us together create more inclusive platforms on the path of nation building and peace building. Let us leverage rapidly emerging technologies to reach out more effectively to the remotest corners of the land to ensure that all voices are heard. Happy listening. All India Radio ki Director General Bachuta Gupta na paujel amada hai kumchi sahi ki radio numit ki nungi wakalon radio amasung santi haibasi malem ki public service broadcasting ki khwadi ki maru oiba pandam oiri Tripura Bidhan Sabha Mikhalgi Board Khombagi matam ngasi ga thana numit ini khaktanga silakpaga loinana tongan pa rajniti dol chingi luchingba singna makoi gi ngamjabi thakta voter chingi pukning singsina bahunari Ngarang Mikhal mamang ki aroiba nongmaiji oibana tongan pa rajniti dol chingi luchingba singna voter chingi pukning singsina ba ngamjabi thakta honaki BJP ki makok thungba luchingba amasung Kendra ki Griha Mantri Amit Shah na ngarang Raijatu ki Sarilamda dol ki Bijay Sankalp rally da wangangki mangna hai Manik Shah amasung Pradhan Mantri Narendra Modi na Raijatu chakhotpagi lambi da pusina bahonari adubu amarumda CPIM Congress amasung Tripa Muthana Raijatu da Jungle Raj amukhana purakna bahonari CPIM Trinamool Congress Tripa Muthana chingbagi luchingba singnasu makoi gi mirep singki damak angambi thakta vote khomli Raijatu ki electoral roll gi matung ina apunba voter masing lakh 19,300 heli masigi manungda nupa lakh 13,300 aduga nupi voter masingna lakh 13,349 ni third gender voter masingna 63 ni marak asida Trinamool Congress na Mikhal adugi damakta kana honari Tripura da election department na Mikhal asigi damak mathang ahum leiba guideline ching thokre masigi makhada Mikhal numit ki mangoina na athingba sing leiragani Mikhal gi mangoina na pung 63 gi mamangda hotel guest house na chingbada Bidhan Sabha Kendra amagi voter natabasing Kendra atuta leiba yaroi hariba matam masigi manungda bike rally natraga raija manungda changthok changsin tawbuda su athingba leigani
Both Tadanaba Pung Nipunipan Walingaida CRPC ki Dara Jamanipu Marigi Makada Ating Batamgani. Meghalaya da su rajniti dol chingi luchingba singna makoi gi mirep singna mai paghana bagi dama khotna baya pa khonari Raja chita miyang gi achoba rally sing pangthok pagi mahuta rajniti ki luchingba singna yumthong sangduna vote khomba amasung miyam dana mitin pangthok pana hena maru oina launari BJP Congress, NCP, Trinamool Congress, United Democratic Party, BPP amasung atay dol chingi luchingba kayana mikal gi mitin amasung yumthong da sangduna vote khomba gi thabak chathari Senza Tumza Tabak Pangdaba, Meghali Assam Simanagi Watok Amadi, Ain Kaiba Mawongda Konigi Tabak Taubuna Singba Wapam Singna, Mikalasiki Maru Oiba Agenda Oidi. Pradhan Mantri Narendra Modi, Kendra Ki Mantri Singh Amit Shah, Nitin Gadkari, Awanupuk Lamdamgi BJP na Sarkar Paiba Raja Singh ki Mukhy Mantri Singna, Raja to the BJP ki star campaigner Oina Board Combatant Saruk Yari. Amaramda Congress ki star campaigner Singh Sonia Gandhi, Rahul Gandhi amasung Priyanka Gandhi na singba lusingba kayana vote komli. Trinamool Congress ki makok amasung Nongchu Bengal ki Mukhy Mantri Mamata Banerjee na su dol asigi namak vote komli. Seat humpulay ba Raja Bidhan Sabha asigi namak Mikhal Tha asigi kuntareta pangthokani. Nagaland da Raja Bidhan Sabha Mikhal gi namak vote kombagi thabak khamtheng na kalle. Raja sida nupi mirep mari yauna puna mirep chama marpu humdoina lamba taunari Mikhal sida puna voter laktra humdoi hian bana vote hadana gani lamba taunu bata yauri ba rajniti dol singi manungda NDPP BJP NPF Congress LJP Rambilas NCP NPP PRI Atwale JDU RJD RPP CPI na singba yauri Raja Bidhan Sabha gi seat amadi BJP na lamba yaudana kakhrabani Tabiri Papawasi Akasbani Imphal Dagini Pradhan Mantri Narendra Modi nangasi Bengaluru da taramari suba Aero India so hodok lagani limit mangani sathagadaba thorum asigi wakhalondi the runway to a billion opportunities habasini so asidam hausa dagi leijaraklaba ngak selgi khujukhulai sing technology amasung fighter aircraft kaya utkani Tharumasi sinbagi maruiba pandamdi air platform sing leibak asida puthokpa amasung mapalamda thadopagi sang hengat hanbagalunana mapaleibak sel thadabagi sang hengat hanabani Tharumasida tungan ba leibak marputara nipana saruk yakani amasung lupa koti lising humputara manga rongi MOU sing sahi taunaraba yai haina panari Tharumasida ngaksel mantri singgi conclave CEO sing round table manthan startup event amasung phajaraba air show utkani Rashtrapati Draupadi Murmu nangasi Lucknow amasung Varanasida tungan ba thorum kayada saruk yagani Rashtrapati numit nini ki khongchat da hauze Uttar Pradesh lady Srimati Murmu nangasi Buksa tribe ki miyoi singa unagani amasung Rajya Sarkar na piba authority letter sing makhoi da khusinagani Lucknow ki Baba Saheb Bhimrao Ambedkar University ki tarachuba convocation da Rashtrapati saruk yagani Maduki tungda Rashtrapati na Kasi Biswanath Mandir da satkani amasung Varanasi da Ganga Aarti na singbada saruk yakani ngarang numidang wairam Uttar Pradesh Sarkar na sinduna Rashtrapati pu okpagi tharum ama Lok Bhavan da pangthokhi Rashtrapati na Lucknow da pangthokpa Global Investor Summit losinbagi thorum da saruk yakani G20 Agriculture Working Group ki ahanba mifam ngasidagi Madhya Pradesh ki Indore da horagani numit humni sathagadaba mifam asida G20 ki sadasya leibak sing Barton tobo leibak sing amadi malem gi lup kaya gi mihut chamaromna saruk yakani Akasbani paumina hai leibak asigi khwaidagi taru tananba sahar ama oiriba Indore da mifam asi pangthoknaba ningthina sem sare Mifam asi Mukhy Mantri Shivraj Singh Chauhan na hodokani mifam asida food security amadi nutrition sustainable agriculture yauna tungan pa hiram kaya gi matangda khanagani aruibada maruiba pau amukhana ngasi malem gi radio numit asina lakpada Pradhan Mantri Narendra Modi yauna tungan pa luchingba kaya na nungaiba phungdorakli Tripura Bidhan Sabha Mikhal gi vote khombagi matam numit ini khaktanga silapaka loinana vote khombagi thabak khamtengna kalle Pradhan Mantri Narendra Modi nangasi Bengaluru da taramari suba Aero India show hodok lagani amasung Rashtrapati Draupadi Murmu ngasi Lucknow amasung Varanasi da tungan pa thorum kaya da saruk yakani pauloi jare